Akasvani Imphal, Wahengbam Washington na pau pajari, ahanbada maroi bapau. Nupi lan numitangasi, Mukhyamantri Nongthombam Biren Singna Lusingduna, Miyamna, Nupi lan gi thawna pharabi singi mafamda hikat laikat tamduna ikai khumnakre. Numidasiga mari lainana Mukhyamantri na Chief Minister gi Ima Nongthang Laima yai Phatengbang scheme hodokre. Kendra gi Griha Mantri Amit Shah ngasi Lok Sabha anauba criminal bill ahum puthokre. Madhya Pradesh ta Dr. Mohan Yadav hayang rai jadugi Mukhyamantri oina wasak lauragani amasung Southeast Asia Opium Survey lisingani kulumdoida Myanmar na Malayam gi opium khwaidigi yamna puthok palaibak oire. Nupi lan numitangasi Mukhyamantri Nongthombam Biren Singna Lusingduna Miyamna Nupi lan gi thawna pharabi singi mafamda haikat laikat tamduna ikai khumnaba utkre. Rajya Sarkar na sinduna Imphal gi GP Women's College da pangthokkiba numit asigi palan thoramda Mukhyamantri Nongthombam Biren Singna ningsing bathoktraba matamdagi Rajya sigi nupi singna luraba tanpham kayada laurakhiba thodangbu singthakhi. Nupi sing adugi kathokpagi thawna lingjel adubu ikai khumnaba utpoina Rajya Sarkar na Rajbhavan Manaki traffic point tagi Purai Romba Khungnang Phong Phawbagi lambi asi Nupi la lambi haina maming thole amasung Chief Minister gi Ima Nongthang Laima yai Phatengbang kauba scheme ama hodokle haina su Mukhyamantri na lauthokhi. Mahakna hairiba scheme makhada senthok leijadaba aduga sarkar gi yai Phatharangi scheme amatagi kanaba phangba ngamdribi sahi nifu mathaki nupi singda sahi gi oina lupa lising taruk pigani mahakna hai. Masih nupila lana khangna de bro phamsigi raiban chute koi governor mamanda gi raiba khunang khong phabu lairiba koi sarkarna munna khanaro matunda masidagi lambi ase nupila road haina khangna rani haina fakari ine scheme amaka nupi singi da maka khanana launch tawjagdoni hybrid scheme si sahi nimfugi mathakta laigadaba aduga makhalla matagi mangonda senthok laitaba ise sing isen ima singdo sahi amada lupa lising tawto khamjaba yaba scheme ama Chief Ministers Ima Nongthang Laima yai Phatengbang haidala khodaktagi launch tawba hawre Rajya sida hojik oiriba ain amasung santi raksagi matangda Mukhyamantri na hai Kanglup khudingmakna punna amatta oina singna rakliba kaya asi mayokna batangai fade mara leijadaba miyoi kaya gi punsi mangkhre aduga miyoi kaya gi na mayum makai leitre haina phongdokladuna mahakna Rajya santi amasung mahusagi tangdu leitaba phibam porakpada mipum khudingmakna daita longnabasu taksinki yumthang nariba leibak Myanmar gi Manipur galona basarukta miyoi ke asang silak libas gi matang da Mukhyamantri na hai makhoibu miyoi bagi minungsi yangduna changjapam pibani masina maram oiduna lamdam sigi yelhongmi singda sokhandana bagi damak makhoi gi biometric lobagi thabak chathari Rajya sida hojik oiriba phibam masigi matangda mahakna awang nongpok Rajya singi Mukhyamantri singa su leptana pau phaungnari amasung Rajya sida shanti hanjil hanbada makhoi gi maikai dagi su piba yaba mateng pigani haibagi thajaba phongdok narakli Rajya amana atopa Rajya amagi manungi oiba wafamda khut thingjiloi dabani hainasu Mukhyamantri na haiki Rajya siki tongan mafam kharada ainbu khutta paiduna pamdaba thodok kaya thokhaliba asibu sumahangna kanna yaningdaba phongdokli asigumba aranba thabak chathaba miyoi sing thengnarabadi makhoibu miyamna hakthengnana dandi pibagi thabak paikhatpagi mahuta manak nakpa police station singda pau pinabasu mahakna appeal tawri Kitang ikoi khantaba matam yore yamna loraba yamna crucial oiba tanjasida thoningaba thokki masi amona thon biro kananda da hujin leba situation na singnaba lakpada yengbana kaide hangmana kaide but khutna ain pairaga phugdori se karana pige bana mayamda hak mibu lambi da soroka mane humiliate to bhogade ikoi mangai de aina tawrini ikoi su adugi ni ana tawrkana to su ikoi tawgumsi maduna ikoi digam sauna kaiba lakani aduna yengnaba masak thangsi marum masak thangsi punama prajamisam mayam punama ikoi loina lana dawgada mapandagi changai lai paiba khatta khakha dugi wale hajaliba madu thina bona da madu ngam bona da ikoi leminer no masen ju loina ikoi masen kaine da shin madu dogbi garo Thoramduda Manipur Vidhan Sabha ge Adyaksha
मंत्री सिंह MLA सिंह चीफ सेक्रेटरी राज्य सरकार की सिक्योरिटी एडवाइजर अमने मकोक थोंबा ऑफिशियल के आसु सरुक याखी नुपी लान निंगसिंग नुमित की पालन थौरम मणिपुर की तोंगान तोंगान मफम सिंह अमसुंग राज्य सिगी मपानदसु पाक सन पांगथोकनाखी अमकिल कंगलामई अमसुंग पोइरई लेमरोल यावना अतई लुप कयाना सिंदुना नुपी लान निंगसिंग थौरम इम्फाल की DM कॉलेज कैंपस ता लेबा इमा खुंथोक हनबी संगलेन पांगथोकी All Manipur Nupi Marup Nasungasi Loitang Kuno Community Holda Nupi Lan Ningsing Numit ki Palan Thoram Pangtoki Thoram Duki Saruk Amoina National Federation of India gi Vice President Maisnam Sakhi Debina Lusing Duna Nupi Marup ki Lusing Bisingna Nupi Lan gi Khubamda Laisu Katunai Kai Khumnaba Utki State Level Nupi Lan Ningsing Lamjel Organizing Committee na Sinduna Nupila Numit Palan Thoram Singjamai Supermarket Leba Nupila Ningsing Kubam da Pangtoki Kksing Jila Dasu Nupila Ningsing Thoram Writers Association Kksing na Sinduna Representative of Lois gi Auditorium da Pangtoki Taubal Jila Dasu Ningol Club Hairok na Sinduna Hairok Part 2 Mayai Lekai Community Hall da Numit Asigi Palan Thoram Pangtoki Jiribam Dasu Nupila Ningsing Numit Observation Committee ni Sinduna Babu Parada Leba Nupilan Complex ta Numit Asigi Palan Thoram Pangtoki Thoram Duda Nupilan gi Thona Pharabi Ima Singi Mafam Daikai Khumna Utpagaloinana Akhang Ahikiana Nupilan gi Maram da Wangangki Communist Party of India gi Local Council la Sinduna Nupilan Ningsing Thoram Kksing da Leba District Council Office ta Pangtoki Manipur Literary and Cultural Forum Tripurana All Manipur United Clubs Organization Amuko Kusam Naduna Nupi Lan Ningsing Numit ki Palan Thoram Tripura ki Gaurnagar de Leba Nupi Lal Complex sa Pangtoki Tabi Riba Pawasi Akaswani Imphal de Gini Kendra gi Griha Mantri Amit Shah ngasi Lok Sabha da Anauba Criminal Bill ahum puthokre Anauba Bill ahum adudi Bharatiya Nyay Second Sanghita Lisingani Kulhumdoi Bharatiya Nagarik Suraksha Second Sanghita Lisingani Kulhumdoi Amasung Bharatiya Saksya Second Bill Lisingani Kulhumdoi ni Bill Singasina Indian Penal Code IPC Lisingamasanipan Humpu Criminal Procedure Act CPA Lisingamasanipan Marprudani Palamasung Indian Evidence Act IEA Lisingamasanipan Humbudrani Toigi Mahut Silagani Bill Singadu Putok Latuna Sirishana Hai Hana Putokraba Bill Ahumasigi Matangda Parliamentary Panel na Nauna Amuk Shamdok Laba Matungda Ngasi Bill Singadu Putokibani Raja Sabana Sungasi Chief Election Commissioner and the other election commissioners Appointment Conditions of Service and the Term of Office Bill Lisingani Kulhumdoi passed out cray Central Board of Secondary Education CBS in Aloba Kumsi Chahi Class 10 Namasung 12 ki Parikya gi Matam Lautokle Class 10 gina Lisingani Kunmari gi February Tara Mangadagi March Tara Hundoi Pauba Duga Class 12 kina February Tara Mangadagi April Ani Pauba Pangtokani Pradhan Mantri Ujwala Scheme ki Makada ngasi None Jilada Sak Thongnaba Gas Cylinder Singyan Tokre Kendra Sarkar ki scheme ki Makada Jila Asigi Beneficiary Samaromda Lemna Sak Thongnaba Gas Singadu Yantoki Scheme Masiki Kanaba Panglabi Nupi Yamana Asumna Hai Pradhan Mantri Ujala Scheme gi Makada Sak Thongnaba LPG gas Ekhoi gi Imungda Pibiduna Hojikti Singna Thongbudu Oidre Yamna Nungaire Amasung Haraure Awaba Kokhalle Prime Minister Modi Jibu Yamna Nungaiba Phongtoksari Nambul 12 bu Luna Nangak Chendona Thamna bagi pandam nangasi Sagolban gi tongan mapam singi local club singda plastic bottle bank sing yan thokre Manipur Bidhan Sabha Sadasya RK Imo singi yom da pangthokhiba thoramaduda Sri Imona miyamda plastic ki polam sing chai thoktuna thamdana ba paujel chandokpada local club singna mapungoiba thokdang loba gi tangai fadabadu panki thoramduda raijagi Directorate of Environment and Climate Change ki Director T Brajakumar Susaruk yaki Manipur Bidhan Sabha Sadasya Ram Muibhana ngasi ahanba Ram Muibha Entrepreneurship Award yanthokre Ukrul gi Sirui Singkhongda ngasi pangthokhiba thoram amada tongan balamda mai paklaba entrepreneur nipalda manasing adu peki thoramduda wangang bada Ram Muibhana hai kunaida awonba porakpada entrepreneur singya chowa thokdang lai mangna hai
ꯑꯩꯈꯣꯏ 44 Assembly Constituency-ꯅ ꯈꯜꯂꯒ First Ramoiba Entrepreneurship Award ꯍꯥꯏꯅ ꯑꯩꯈꯣꯏ institute ꯇꯧꯔꯦ. Entrepreneurship-ꯅ key to social transformation. ꯀꯨꯝꯁꯤꯗꯤ candidate 57 ꯂꯥꯛꯏ. 57ꯁꯤ most successful ꯅꯤꯄꯥꯟꯗ final ꯇꯥꯈ꯭ꯔꯦ. ꯃꯈꯣꯏꯗ ꯉꯁꯤ ꯑꯩꯈꯣꯏ cash incentive ꯄꯤꯔꯦ ꯑꯗꯨꯒ certificate-ꯁꯨ ꯄꯤꯈ꯭ꯔꯕꯅꯤ. Next year-ꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯆꯥꯎꯅ grant ꯑꯣꯏꯅ ꯇꯧꯒꯅꯤ. Yangkulen Students Union gi Golden Jubilee kam Jelu Cultural Exchange ngasi Senapati Jila gi Jangkulen Village da hudokre hudokpagi thoramda Water Resources Mantri Wahengbam Niyomai shu saruk yakhi thoram masi tha asi gi taramari phawba chathagani Kanglup Masel Wakal Tanada Bathadokuna Amatoibagi Saktam Poraklasi Haina Kabui Union Manipurna Hairi Zero Lamada Union Nasina Hai Amagama Mungaduna Laven Apapa Pol Porakpangam Loy Aduna Maushadigi Nuksi Sanana Laminabagi Saktam Naknaba Ekoi Kuding Makna Honersi Hairi Akasbani Imphal gi Ipau Kangpuna Putokpa Honglakliba Ingasagi Khalda Manipur Haiba Thoramgi Taramathoi Suba Tangkakta Imphal Turel gi Matangda Thoram Ama Hayang Ayuk Pung Tareta Akasbani Imphal da Sandokani Thoramasi YouTube channel Akasbani Imphal da su live streaming Taugani Akasbani Imphal da gi Pau Tabiri Madhya Pradesh ta Dr. Mohan Yadav Hayang Raijadugi Mukhyamantri oina wasak lauragani wasak laubagi thoramda Pradhan Mantri Narendra Modi amadi atai BJP ki makok thongba lusingba singchu saruk yagani Sri Modi hayang ayuk pung taramathoi da Bhopal da thungani aduga wasak laubagi thoramna Bhopal gi Motilal Nehru Stadium da ayuk pung taramathoi makhai da pangthokani thoramdu da Kendra gi Griha Mantri Amit Shah BJP ki President JP Nadda amasung Uttar Pradesh ki Mukhyamantri Yogi Adityanath chu yaugani Maragasida Rajya ki Congress President Kamal Nathna Dr. Mohan Yadav ko unaduna Rajyadu ki chakwat thorangi thabak paikhatpada dol asinasu pibeya batingbang pigani haibagi thajaba pikhre Myanmar asi malemgi opium khwaidagi yamna puthokpa laibak ama oire hairi United Nations Office on Drugs and Crime na puthokpa Southeast Asia Opium Survey lisingani kulhumdoi da hai Lisingani kunithoi dagi lisingani kulhumdoi phawbada Myanmar da opium thaba lamgi saruk chada taranipat hengatki aduga masi puthokpagi changsu chada tarataruk hengatki hanadi opium puthokpagi chang asi Afghanistan na khwaidagi yamlambani adubu lisingani kunmathoi da Taliban na sakti paikibadagi laibak aduda opium puthoknaba popi thabagi chang chada marphudra manga hanthaki report aduna makhata na hai Khanungpok Asia da opium thaba asi sel thungi phibam sarkar gi thabak phangdabana sing waphamga mari lainai Pradhan Mantri Narendra Modi na New Delhi gi Bharat Mandapam da Global Partnership on Artificial Intelligence GPAI Summit haujik ngahaki mamang da hawdokre GPAI asi Artificial Intelligence ki theory amasung practice ani bu samnahan na bathorang amani malem gi mafam kaya dagi lakpa makok thongba Artificial Intelligence Game Changer kayana tongan ba event singda saruk yari Rashtrapati Draupadi Murmu na hairi Artificial Intelligence ta yumpham oiba course singna khunai gi singna ba kaya kokhan bangamgani Indian Institute of Information Technology Lucknow gi ani suba convocation thoram da wangang bada Rashtrapati na hai IIIT Lucknow na ahan ba oina digital MBA program hawdokpada nungai ba phongdokli Rashtrapati na hai laibak asigi growth hengat anaba honaba amasung lisingani ni putaret phawbada Bharatpu chawkhatlaba laibak ama ohenba haibasi mahiroi singi thodang oigadabani khunai gi khwaidigi sotharba mioi sing phawbagi samasya si kokhanba ngamba pambai puthoknabasu mangna taksinki thoramdu da wangang bada Rajyapal Anandibel Patel na hai IIIT Lucknow na holistic education laihanaba kanba thabak paikhatli mangna hai Institute asida anauba education policy chatnare amasung mahairoi singi pungning wakhal lamadi masa phana laihanabagi damak yoga amasung sana khonabachu hapsille aroibada maroiba pau amuk khanna Nupilan numitangasi Mukhyamantri Nongthombam Biren Singh lusingduna miyamna Nupilan gi thauna pharabi singi mafamda haikat laikat tamduna ikai khumnaba utkre numidasiga mari lainana Mukhyamantri na Chief Minister gi Iman Nongthang Leima yai phatengbang scheme hokdokle Kendra gi Grimantri Amit Shah ngasi Lok Sabha da anauba criminal bill ahum puthokre Madhya Pradesh ta Dr. Mohan Yadav hayang Rajya adugi Mukhyamantri oina wasak lauragani amasung Southeast Asia Opium Survey lisingani kulhumdoida Myanmar na malem gi opium khwaidagi yamna puthokpa laibak oire Paulo Jare